Hello everyone, miyam ngasidi Diwali last numitni aduna ngasigi numisida kari tawri haibado adum mucharake ado miyamsu loiba fauba jengbiu ado miyam ai hujikse chase lolini netonda pithaknabagi ado chase lolba loire aduga achapot kharaga hape ado asina netongi masunupini ado mase pamba jai kapteba ningai taude ado mase pambase ubasida ichanupasu kanna mangonda pambiu hairini aba ingonda ado aidi anidi pamba ngamdabanina pamdre ado ai hujikse barogi kwa palau thongge taubani veg palau oina ado soyabinse soyabingi palau oina thongge ado isingse hape chengsu hapeaba ado asimu loiba fauba fajana tauna thongige aduga asina papor leire paporse khara taure aduga ai hujikse inemanoidasu khara pigige taubani ado palause ko morokti hapteba inane ichanupa chadoinina morokse sadana dum haujalle aduga asi inemanoida pige taubani ado okadra oidra di khangde khara sum pire mayam hujikse nungdang matam oire aduna misingsu light ka thana khonana jam phajare ado aisu ko ngasidi adum ke thoye ngarangdi ke dre ba ngasi oina adum ke re keninga